ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯨꯡ ꯑꯃꯗ ꯃꯆꯥ ꯑꯅꯤ ꯇꯔꯛ ꯄꯣꯛꯆꯕꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯤ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ꯫ ꯃꯆꯥ ꯑꯍꯜ ꯑꯣꯏꯕꯅꯤ ꯊꯥꯗꯣꯏ ꯃꯥꯅ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯇꯣꯟ ꯑꯇꯥꯅꯤ ꯂꯩꯁꯦꯝꯕ ꯃꯥꯅ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯂꯨꯅ ꯇꯧꯖꯩꯗꯣ ꯃꯆꯥ ꯑꯅꯤꯕꯨ꯫ ꯏꯪꯅ ꯆꯤꯡꯅ ꯇꯔꯛ ꯄꯥꯟꯖꯕꯅꯤ ꯇꯣꯝꯕꯒꯤ ꯏꯃꯨꯡꯁꯤ꯫ ꯊꯥꯗꯣꯏꯅ, ꯅꯥꯎ ꯅꯪ ꯃꯍꯩꯁꯪꯗ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯂꯩꯁꯦꯝꯕꯅ, ꯆꯠꯇꯣꯏꯅꯦ ꯆꯦ, ꯑꯩꯒꯤ ꯐꯨꯔꯤꯠꯁꯦ ꯉꯔꯥꯡꯒꯤ ꯍꯦꯟꯅ ꯎꯐꯨꯜ ꯆꯥꯏꯁꯤꯜꯂꯛꯏꯕ꯫ ꯏꯃꯥꯗ ꯍꯥꯏꯕ ꯀꯤꯕꯩ ꯍꯥꯏꯗ꯭ꯔꯦ꯫ ꯉꯔꯥꯡꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯑꯇꯣꯞꯄ ꯑꯃ ꯍꯦꯛ ꯂꯤꯠꯂꯣ꯫ ꯑꯗꯨꯒꯤ ꯎꯐꯨꯜ ꯇꯩꯕꯗꯨꯅ ꯈꯣꯡꯕꯥꯜꯗ ꯅꯝꯁꯤꯜꯂꯝꯃꯣ꯫ ꯊꯥꯗꯣꯏꯁꯤ ꯆꯍꯤ 11 ꯁꯨꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯂꯩꯁꯦꯝꯕꯒ ꯆꯍꯤ 4ꯗꯤ ꯈꯦꯠꯅꯕꯅꯤ꯫ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡ ꯁꯣꯏꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯕꯅꯤ꯫ ꯂꯩꯁꯦꯝꯕꯁꯨ ꯃꯆꯦꯅ ꯍꯥꯏꯕꯗꯨ ꯁꯣꯏꯗꯦ ꯈꯪꯕ ꯅꯠꯇꯦ꯫ ꯑꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯦꯝꯕ ꯎꯐꯨꯜ ꯇꯩꯕ ꯐꯨꯔꯤꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡꯒꯤ ꯈꯣꯡꯕꯥꯜꯗ ꯆꯠꯇꯨꯅ ꯅꯝꯁꯤꯜꯂꯝꯂꯒ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯂꯩꯁꯦꯝꯕꯅ, ꯏꯆꯦ ꯏꯃꯥꯗꯨ ꯆꯥꯛ ꯂꯣꯏꯈ꯭ꯔꯖꯥꯠꯂꯣ? ꯁꯤꯟꯇꯥꯛꯄꯅ ꯊꯦꯡꯅ ꯂꯥꯛꯑꯦꯅ ꯉꯔꯥꯡ ꯌꯥꯝ ꯆꯩꯌꯦ꯫ ꯊꯥꯗꯣꯏꯅ, ꯈꯪꯗꯤꯌꯦ, ꯑꯣꯀꯣꯟꯗ ꯂꯩꯔꯝꯒꯅꯤ, ꯑꯝꯇ ꯌꯦꯡꯉꯨꯁꯣ꯫ ꯑꯩꯁꯨ ꯏꯁꯩ ꯇꯝꯕ ꯆꯠꯂꯗꯣꯏꯅꯤ꯫ ꯏꯇꯥ ꯏꯕꯦꯝꯃꯨ ꯂꯥꯛꯑꯅꯤ꯫ ꯂꯩꯁꯦꯝꯕꯅ, ꯏꯃꯥꯕꯣꯛ ꯏꯕꯦꯝꯃꯨꯗꯣ ꯏꯆꯦꯒꯤ ꯏꯇꯥꯔꯣ? ꯍꯩꯃꯥ, ꯑꯩ ꯏꯃꯥꯕꯣꯛ ꯏꯕꯦꯝꯃꯨ ꯄꯟꯈꯤꯕ꯭ꯔꯣ? ꯂꯩꯁꯦꯝꯕꯅ, ꯍꯧꯖꯤꯛ ꯏꯆꯦꯅ ꯏꯇꯥ ꯏꯕꯦꯝꯃꯨ ꯂꯥꯛꯑꯅꯤ ꯍꯥꯏꯗꯨꯗꯤ꯫ ꯊꯥꯗꯣꯏ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ, ꯇꯜꯂꯤꯍꯦ ꯑꯩꯁꯤꯗꯤ꯫ ꯍꯟꯅꯨꯗꯧꯔꯁꯤ ꯐꯥꯎ ꯋꯥ ꯉꯥꯡꯕ ꯑꯗꯨꯝ ꯁꯣꯏꯔꯒ ꯂꯩꯔꯤ꯫ ꯃꯤ ꯃꯃꯥꯡꯗꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯦꯛꯇ ꯍꯥꯏꯔꯨꯏ꯫ ꯏꯇꯥ ꯕꯦꯝꯆꯥ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯃꯣꯏ ꯏꯃꯥꯕꯣꯛꯀꯤ ꯃꯃꯤꯡ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯁꯣꯏꯗꯅ꯫ ꯑꯗꯣ ꯏꯃꯥꯗꯣ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯁꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯨꯝꯅ ꯃꯆꯦꯅ ꯍꯥꯏꯕꯩ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯦꯝꯕ ꯑꯣꯀꯣꯟꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯃꯥꯗꯨꯕꯨ ꯀꯔꯝꯅ ꯑꯣꯀꯣꯟꯗ ꯂꯩꯔꯝꯒꯅꯤ? ꯃꯃꯥ ꯂꯩꯔꯝꯗꯕꯗꯨꯗ ꯂꯩꯁꯦꯝꯕ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯏꯆꯦ, ꯏꯃꯥꯗꯤ ꯂꯩꯁꯨ ꯂꯩꯍꯧꯗꯅ꯫ ꯀꯔꯤꯅꯣ ꯂꯩꯔꯝꯅꯤꯌꯦ, ꯑꯩꯈꯣꯏ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦꯁꯦ ꯏꯃꯥꯅ ꯈꯪꯕꯅꯤꯅ ꯆꯠꯊꯣꯛꯑꯝꯃꯣꯏꯗ꯫ ꯅꯪ ꯌꯦꯡꯉꯨꯁꯣ ꯊꯥꯖꯗ꯭ꯔꯒ꯫ ꯊꯥꯗꯣꯏ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯪꯗꯨꯅ, ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯆꯦꯅ ꯏꯃꯥꯗꯤ ꯑꯣꯀꯣꯟꯗ ꯂꯩꯔꯝꯅꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯏꯅꯥꯛ ꯈꯨꯟꯕꯤꯅ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯁꯤ ꯀꯔꯝ ꯀꯥꯟꯗ ꯍꯩꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯊꯥꯗꯣꯏꯅ, ꯑꯩ ꯀꯔꯝ ꯀꯥꯟꯗ ꯏꯃꯥꯁꯦ ꯑꯣꯀꯣꯟꯗ ꯂꯩ ꯍꯥꯏꯗꯨꯗꯤ? ꯏꯅꯥꯛ ꯈꯨꯟꯕꯤꯅ, ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯝꯗꯣꯏꯗꯣ ꯏꯃꯥꯁꯨ ꯈꯪꯏ꯫ ꯅꯣꯡꯃꯇ ꯋꯥꯁꯤ ꯆꯨꯝꯅ ꯉꯥꯡꯕ ꯍꯩꯇ꯭ꯔꯕꯅꯤ ꯅꯪ ꯑꯃ꯫ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯃꯤꯃꯥꯡꯗ ꯊꯣꯛꯄꯗ ꯆꯣꯞꯄ ꯌꯥꯝ ꯅꯪꯂꯛꯈꯤꯅꯤ ꯅꯪꯀꯣ ꯅꯪ꯫ ꯍꯧꯖꯤꯛꯇꯒꯤ ꯋꯥꯈꯜꯗꯣ ꯈꯟꯊꯔꯒ ꯉꯥꯡꯕ ꯈꯔ ꯇꯝꯖꯧꯀꯣ꯫ ꯂꯩꯁꯦꯝꯕꯅ, ꯏꯃꯥꯅ ꯍꯧꯖꯤꯛ ꯏꯆꯦꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯈꯤꯅꯦ ꯍꯥꯏꯗꯅ ꯉꯁꯥꯏ ꯏꯆꯦꯅꯗꯤ ꯃꯥꯁꯦ ꯍꯟꯅꯨꯔꯅꯤ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯕꯅꯤ꯫ ꯊꯥꯗꯣꯏꯅ, ꯑꯗꯨ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣ? ꯁꯣꯏꯕ ꯍꯥꯏꯁꯦ ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯕ꯭ꯔꯣ? ꯄꯥꯎ ꯌꯥꯝ ꯇꯝꯖꯅꯤꯡꯕ꯭ꯔꯣ ꯅꯪ? ꯍꯥꯏ ꯌꯥꯔꯦ, ꯅꯊꯧꯗꯣ ꯆꯠꯅꯕ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯨꯔꯁꯨ꯫ ꯏꯃꯥ ꯆꯥꯛ ꯊꯤꯔꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯨ ꯆꯥꯛ ꯈꯔ ꯆꯥꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯆꯠꯀꯗꯕꯗꯨ ꯆꯠꯅꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯏꯁꯩ ꯇꯝꯐꯝ ꯁꯪ ꯑꯗꯨ ꯌꯧꯔꯕꯗ ꯃꯇꯥ ꯕꯦꯝꯆꯥꯒ ꯏꯁꯩ ꯑꯧꯔꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯇꯥꯡꯗꯨꯗ ꯃꯐꯤ ꯏꯁꯦ ꯁꯦꯒꯥꯏꯕꯗꯨ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇ ꯀꯥꯡꯒ꯭ꯔꯨ ꯃꯇꯦꯛ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯉꯛꯂꯤ ꯃꯉꯥꯜꯗꯨ꯫ ꯅꯍꯥꯟ ꯃꯈꯩ ꯎꯔꯨꯗꯕꯅꯤ ꯃꯉꯥꯜꯗꯨ ꯊꯥꯗꯣꯏ ꯃꯥꯅ꯫ ꯑꯗꯨꯕꯨ ꯃꯉꯥꯜ ꯃꯥꯗꯤ ꯊꯥꯗꯣꯏ ꯍꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯩꯗꯨ ꯇꯝꯗ꯭ꯔꯤꯉꯩꯗꯒꯤ ꯃꯉꯥꯜ ꯃꯥꯅ ꯍꯥꯟꯅ ꯇꯝꯂꯛꯄꯅꯤ꯫ ꯊꯥꯗꯣꯏꯅ, ꯏꯃꯥ, ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯅꯧꯕ ꯃꯥꯜꯂꯤꯀꯣ? ꯕꯦꯝꯆꯥꯅ, ꯏꯇꯥ, ꯑꯩ ꯏꯇꯥꯅꯤ, ꯏꯃꯥ ꯍꯥꯏꯅꯣ꯫ ꯑꯍꯣꯏꯕ, ꯑꯗꯣ ꯑꯁꯤ ꯑꯅꯧꯕ ꯁꯥꯇ꯭ꯔ ꯑꯣꯏꯔꯖꯥꯠꯂꯣ? ꯅꯍꯥꯟꯈꯩ ꯎꯗꯦꯀꯣ? ꯕꯦꯝꯆꯥꯅ, ꯅꯠꯇꯦꯍꯦ, ꯑꯩꯈꯣꯏꯅ ꯇꯝꯗ꯭ꯔꯤꯀꯥꯟꯗꯒꯤ ꯃꯥꯅ ꯍꯥꯟꯅ ꯇꯝꯂꯝꯂꯕꯅꯤ꯫ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯈꯣꯜ ꯌꯥꯝ ꯐꯖꯕꯅꯤ꯫ ꯊꯥꯗꯣꯏꯅ, ꯑꯩ ꯅꯍꯥꯟꯈꯩ ꯎꯗꯤꯌꯦ꯫ ꯅꯍꯥꯟꯈꯩꯅꯅꯦ ꯀꯥ ꯇꯣꯉꯥꯟꯅ ꯇꯧꯔꯝꯃꯤꯗꯅ, ꯑꯗꯨꯏꯅ ꯅꯪꯅ ꯈꯪꯗ꯭ꯔꯤꯗꯣ꯫ ꯉꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯅꯤ ꯍꯥꯏꯕꯅꯤ, ꯑꯔꯤꯕ ꯁꯥꯇ꯭ꯔꯈꯩꯒ ꯁꯨꯔ ꯑꯧꯔꯥꯏꯃꯤꯟꯅꯕ ꯌꯥꯅꯕ꯫ ꯑꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯁꯤꯟꯇꯥꯛꯄ ꯀꯨꯕꯦꯔ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯨꯕꯦꯔꯅ, ꯑꯉꯥꯡꯁꯥ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯃꯇꯝꯁꯦ꯫
Nakoi satra riba no base. Punchina basilingaida. Mangal. Nangasi muglak labro. Nang bukhara khara chang nai na lang na batawnya. Nang gi marup singa punna. Para lauthaba yaudravadi. Nang karam na mai pakpa ngamgani. Ngasi gidi phare. Hayengdagidi namit khuding leptana bahotnaw ko. Mangal na. Hoyoja. Aikoi bemada. Ai chatpada lake na tum kapaga leibaini. Babanasu singkhairama haiba. Aduga imanasu chak thonglamlaga chatlo haibadagi thonglamlaga laini. Nahan khai laktaba yaubada. Thabak mayam hairakpagi lakpa yadrini. Kori no ne. Nupa macha nangondabu. Kari thabak sinaribano. Noi imadi kaidauraga leige. Nangonda chak thongalidubo. Oja. Ima ahumde moigi abok hoisingi yumda laikre. Aikhoi ma asingbada. Adusu abok hoida laikre. Aduga ima amana yum atopa ama sarga thame aikhoi babana. Aduga ima to na aikhoi yumda lai. Ado maadi makutto chuba yadi hai. Aduge dum aina thongo hai. Aduga aikhoi abemada. Aigi nakta adum lai. Babasu yumda toina laibadu yadeba. Yumda adum lairadi ima hoi imayai hoina babada adum chai. Adui babana yum atopada laiba imado mai manakta chatlamdaida aingonda singkhairama haiba adui ne oja. Ngarang shu thabak thuna tawthoamaga lake tawraga thangna khuta lenkriba. Adui aina kappagi imana taningdena phuriba. Adui adum laktre. Kubir kaisu khangjadaba angang mana lirakliba wari du tabada thamoy adu sokli. Adubu migi imungda khut thingjilubadi yaba natte. Mangalbu mahaida pukning changjaba khonjal phajabadu ubada. Mapung phana semkat chaningbana mangalbu toina dilakhaningi. Kubirna ado nangno ojagi nakta isai tamba lakle siringang dabro. Ngangi oja ado aikhoi abokna imatonda nungtigi ngangi. Imatona ingonda isai tamba chatkana haibagi. Aduga isu isai yam tamningbagi abokta hairaga dum laini nungtigi. Imatona ai chatanaba ai chatlamdaide hekta chai. Aduga thabak mayam so dum haire. Lakadabani. Ojani ichagi mahi mapung phana tambigani. Ado nangbu chak thongbabu haibrane. Hayi oja. Kanana takpiriba. Aina angang oiringaida abokka adum leire. Abokna kalingaida abokna thongbada adum ubagi haireini. Ahanba thongbaduda chengdo chak amto olu yadriba. Asi haiduna nokchei matomda. Thadoi masu nokla ihongna gari khallubana no. Machinda so asumna hairi. Aduga pahatalang leiramdreye. Hauna hairakpani Thadoigi wadu. Kubirna kari no ibema Thadoi. Pahatalang leiramdrebo. Thadoi noklambadu chap lepaga. Oja soibani chengdo chak olu yadre haibani. Kubirna soini na. Wa ngangbadi yam soiko. Thadoi ikairaduna mata bemcha to onchilaga. Oja aido atupu wakhal khanbaine khangbra. Ngasai pata bemcha hoigi langdo leiramde haini aduini. Bemchana ai kaida haiba mana haibadu soikai soijaraga. Thadoi bemchana magi michang changlaktabaduda wa theidoklaga. Oja lau khauruse. Kubirna Thadoi nang se kamai ngangna doino aiba. Soikhre oja. Hoi yarisi haunaba tawrisi. Nasa gi khulaido painaro angang sa. Asumna tawduna matamado hokri. Adubu mangalgi wariduna Thadoi magi kok machadudi mangalbu nungaitaba nungsibana pik thalari. Thadoi lambida asum bemjaga halakpani. Thadoina bemja ngasai gi nupa mangal haibado yang waramgadro. Bemjana waramgani ta. Aidi imana chak thongtaro haibada kapini. Aduga madi phusu phui hai. Chaksu thonghale. Aduga singsu khai hai. Masu yam kapamgani ko. Aduida nang chak thongba haibro. Thadoina ahaiteda akhoi nauso haite. Madi yam hai ko. Aduida chak thong bisana badi yam lai ko. Is nang haitri dudia. Nahan muk hangam thongo hairaga thirei mana du thonggadabadu lengangi mana oina heega thongi dudia. Ho adudi ne thirei mana ga lengang mana ga punna homina baduda soidani hekiba yare. Nang mare dum tawraga le. Okon yore ai jangja horage. Nang nganglaga dum chakhro ko. Aya ita nang okon da leibro. Yum yore haige tobani. Aduneba aidi nang okon da leiri boiningore. Leite cho. Aduita ai le horage ko. Hoita Thadoi yumda changlaklaga taha mama ina khunbigi manakta changaklaga. Ima
ꯃꯤ ꯑꯃꯒꯤ ꯃꯃꯥꯁꯦ ꯃꯌꯥꯝ ꯂꯩꯕ꯭ꯔꯣ? ꯍꯩꯃꯥ ꯕꯦꯝꯃ ꯀꯔꯤ ꯋꯥꯍꯪꯅꯣ? ꯃꯤ ꯑꯃꯒꯤꯗꯤ ꯃꯃꯥ ꯑꯃꯈꯛ ꯂꯩꯒꯗꯕ, ꯑꯗꯨꯒ ꯃꯃꯥ ꯑꯃꯒꯤꯅ ꯃꯆꯥ ꯃꯌꯥꯝ ꯂꯩꯕ ꯌꯥꯏ꯫ ꯑꯌꯥ, ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯃꯆꯤꯟ ꯌꯥꯝ ꯊꯤꯌꯦ ꯑꯗꯨꯗꯤ꯫ ꯀꯅꯥꯅꯣꯅꯦ ꯅꯨꯄꯥ ꯍꯥꯏꯕ? ꯏꯃꯥ, ꯉꯁꯥꯏꯅꯦ ꯑꯩꯈꯣꯏ ꯁꯪꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯏꯕ, ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯃꯃꯥꯗꯤ ꯌꯥꯝ ꯂꯩ, 4-5 ꯁꯨꯏ ꯍꯥꯏꯕ꯫ ꯑꯣꯍꯣ, ꯃꯄꯥꯗꯣ ꯅꯨꯄꯤ ꯃꯌꯥꯝ ꯊꯤꯕ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯅꯅꯦ ꯍꯥꯏꯗꯣ꯫ ꯃꯥꯒꯤ ꯃꯃꯥ ꯑꯁꯦꯡꯕꯗꯤ ꯑꯃꯈꯛꯅꯤ ꯑꯣꯏꯔꯝꯗꯣꯏꯗꯣ꯫ ꯈꯪꯗꯦ ꯑꯗꯨꯗꯤ꯫ ꯃꯃꯥ 4-5 ꯁꯨꯔꯗꯤ ꯏꯃꯨꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯅꯤ꯫ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯃꯥꯗꯤ, ꯆꯥꯛꯁꯨ ꯊꯣꯡꯍꯜꯂꯦ ꯍꯥꯏ, ꯁꯤꯡꯁꯨ ꯈꯥꯏꯍꯜꯂꯦ ꯍꯥꯏ, ꯑꯗꯨꯒ ꯐꯨꯁꯨ ꯑꯗꯨꯝ ꯐꯨꯏ ꯍꯥꯏ꯫ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡꯗꯨꯗꯕꯣ? ꯃꯃꯥꯗꯨꯕꯨ ꯃꯆꯥ ꯅꯨꯡꯁꯤꯕꯒ ꯐꯥꯎꯗ꯭ꯔꯕ ꯖꯥꯠꯂꯣ? ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯉꯥꯡ ꯍꯥꯏꯗꯨꯅꯤ꯫ ꯃꯥ, ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯣ, ꯃꯥ ꯉꯔꯥꯡꯁꯨ ꯃꯈꯨꯠꯇꯨ ꯊꯥꯡꯅ ꯁꯣꯛꯑꯦ ꯍꯥꯏ꯫ ꯕꯦꯝꯃ, ꯃꯤ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯠꯇ ꯃꯥꯟꯅꯗꯕꯅꯤ꯫ ꯏꯕꯨꯡꯉꯣꯒ ꯅꯪꯒꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯁꯨꯛ ꯂꯨꯅ ꯇꯧꯔꯤꯕꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗꯗꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯀꯥꯏꯅꯈꯤꯕ, ꯃꯃꯥ ꯌꯥꯎꯗꯅ ꯂꯩꯕ, ꯃꯄꯥ ꯌꯥꯎꯗꯅ ꯂꯩꯕ, ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯨꯞꯇꯣ ꯑꯗꯨꯒꯨꯝꯅ ꯃꯄꯥꯅ ꯅꯨꯄꯤ ꯃꯌꯥꯝ ꯂꯣꯟꯗꯨꯅ ꯃꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯗ ꯊꯝꯕꯤꯕ ꯀꯌꯥꯅꯤ ꯏꯕꯦꯝꯃ꯫ ꯅꯪꯒꯤ ꯃꯔꯨꯞꯇꯨꯁꯨ ꯂꯥꯏꯕꯛ ꯊꯤꯔꯕ ꯃꯆꯥ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤꯕꯅꯤ꯫ ꯃꯥ, ꯑꯩꯈꯣꯏꯗ ꯊꯝꯃꯁꯤꯔ ꯅꯨꯄꯥꯗꯣ? ꯑꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ꯫ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯨ ꯂꯩꯕꯅꯤꯅ꯫ ꯅꯨꯡꯉꯥꯏꯇꯤꯌꯦ ꯌꯥꯝꯅ ꯏꯃꯥ, ꯌꯥꯝ ꯋꯥꯔꯝꯒꯅꯤꯀꯣ꯫ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ ꯏꯆꯥꯁꯤꯗꯤ꯫ ꯊꯥꯗꯣꯏ, ꯃꯉꯥꯜꯅ ꯋꯥꯔꯝꯒꯗꯕ ꯀꯞꯄꯝꯒꯗꯕ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯐꯥꯎꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯥꯗꯣꯏ ꯃꯉꯥꯜꯕꯨ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯩ ꯅꯨꯡꯇꯤꯒꯤ, ꯑꯗꯨꯕꯨ ꯇꯣꯏꯅꯗꯤ ꯂꯥꯛꯇꯦ꯫ ꯃꯉꯥꯜ ꯂꯥꯛꯄ ꯅꯨꯃꯤꯠ ꯈꯛꯇꯗ ꯃꯥ ꯍꯔꯥꯎꯅ ꯂꯩꯖꯩ, ꯑꯗꯨꯒ ꯃꯉꯥꯜꯅ ꯂꯥꯛꯇꯕ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥ ꯀꯌꯥ ꯍꯩꯅꯤꯡ ꯍꯔꯥꯎꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯉꯥꯜ ꯃꯃꯥꯇꯣꯟꯅ ꯄꯤꯖꯔꯒ ꯆꯥꯕ, ꯄꯤꯖꯗ꯭ꯔꯒ ꯇꯣꯛꯄꯗꯨꯅꯗꯤ ꯄꯨꯟꯁꯤꯗꯨ ꯂꯦꯟꯕ ꯌꯥꯔꯔꯣꯏ ꯈꯜꯂꯛꯇꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯖꯔꯝꯃꯤ꯫ ꯃꯉꯥꯜꯒꯤ ꯏꯃꯨꯡꯁꯤ ꯑꯋꯥꯕ ꯏꯃꯨꯡ ꯅꯠꯇꯦ, ꯁꯦꯜ ꯌꯥꯝꯅ パイꯕ, ꯂꯧ ꯌꯥꯝ ꯆꯥꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯉꯥꯜꯒꯤ ꯄꯨꯟꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯈꯪꯖꯔꯝꯗꯦ꯫ ꯃꯉꯥꯜ ꯃꯃꯥꯇꯣꯟꯅ ꯃꯇꯝ ꯄꯨꯝꯕꯗ ꯊꯤꯅ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯉꯥꯜꯅ ꯑꯁꯨꯝ ꯈꯥꯡꯗꯨꯅ ꯂꯩꯕꯗꯨꯗ ꯃꯈꯜ ꯀꯌꯥꯒꯤ ꯋꯥꯈꯜ ꯈꯜꯂꯕ ꯃꯃꯥꯇꯣꯟꯅ ꯃꯉꯥꯜꯕꯨ ꯇꯥꯟꯊꯣꯛꯂꯒꯦ ꯈꯟꯅ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯉꯥꯜ ꯉꯟꯅ ꯍꯧꯒꯠꯆꯗꯨꯅ ꯃꯉꯥꯡ ꯄꯨꯟꯁꯤꯕ ꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯒ ꯏꯃꯨꯡꯒꯤ ꯁꯤꯂꯝ ꯁꯤꯟꯊꯥ ꯀꯌꯥꯕꯨ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯍꯤꯡꯒꯣꯜꯗ ꯆꯪꯗꯨꯅ ꯍꯤꯡꯒꯣꯜ ꯐꯩꯗꯣꯝ 5-6 ꯇꯧꯔꯝꯂꯒ ꯀꯩꯊꯦꯜꯗ ꯑꯐꯪꯕ ꯊꯕꯛ ꯇꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯕꯦꯝꯆꯥ ꯀꯩꯊꯦꯜꯗ ꯐꯤ ꯊꯥꯕ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯗ ꯃꯉꯥꯜꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯕꯦꯝꯆꯥꯕꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯉꯥꯜꯅ ꯏꯆꯜ ꯑꯅꯤꯁꯦ ꯑꯩ ꯁꯛ ꯈꯪꯖꯩ, ꯃꯤꯡꯗꯨꯗꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯊꯥꯗꯣꯏꯅ ꯑꯩꯈꯣꯏꯁꯨ ꯏꯆꯜꯕꯨ ꯈꯪꯖꯩꯌꯦ, ꯀꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ, ꯁ꯭ꯋꯥꯏꯗꯩꯔꯣ? ꯃꯉꯥꯜꯅ ꯕꯦꯝꯆꯥꯅ ꯀꯔꯤꯅꯣ ꯏꯇꯥ, ꯏꯕꯨꯡ ꯍꯥꯏꯌꯨ, ꯑꯁ ꯇꯜꯂꯦꯍꯦ꯫ ꯏꯕꯨꯡ ꯍꯥꯏꯕꯅꯤ, ꯏꯕꯨꯡꯁꯦ ꯁ꯭ꯋꯥꯏꯗꯩꯔꯣ? ꯃꯉꯥꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯅꯤ, ꯑꯗꯣ ꯏꯁꯩ ꯇꯝꯐꯝ ꯁꯪꯗ ꯅꯠꯇ꯭ꯔꯣ ꯊꯦꯡꯅꯕꯗꯣ? ꯊꯥꯗꯣꯏ ꯌꯥꯝꯅꯗꯤ ꯈꯨꯝꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯁꯣꯏꯔꯒꯗ ꯂꯩꯕ ꯃꯥꯒꯤ ꯃꯆꯤꯟꯗꯣ ꯐꯥꯖꯤꯟꯖꯗꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯕꯦꯝꯆꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯧ ꯃꯥꯅꯦ, ꯏꯕꯨꯡꯗꯤ ꯇꯣꯏꯅꯁꯨ ꯂꯥꯛꯇꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯛ ꯐꯖꯅ ꯈꯪꯕꯤꯔꯝꯗ꯭ꯔꯦ꯫ ꯊꯥꯗꯣꯏꯅ ꯏꯕꯨꯡ ꯅꯪ ꯇꯣꯏꯅ ꯂꯥꯛꯑꯣ꯫ ꯕꯦꯝꯆꯥꯅ ꯀꯩ ꯈꯪꯗꯕꯤ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯃꯉꯥꯜꯅ ꯑꯩꯁꯦ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ ꯑꯗꯨꯅꯅꯤ꯫ ꯑꯗꯣ ꯏꯕꯨꯡ ꯍꯟꯗꯛꯀꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩꯗ ꯀꯣꯏꯔꯛꯑꯣ, ꯊꯥꯕꯜ ꯆꯣꯡꯁꯤ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯊꯥꯕꯜ ꯁꯤꯟꯗꯧꯔꯤꯌꯦ꯫ ꯏꯇꯥ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ, ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯁꯨꯃꯥꯡ ꯀꯨꯝꯍꯩꯗꯗꯤ ꯅꯪ ꯅꯊꯟꯇ ꯆꯣꯡꯉꯣ ꯊꯥꯕꯜꯗꯣ, ꯑꯩꯈꯣꯏꯗꯤ ꯌꯥꯎꯁꯪꯗ ꯑꯣꯏꯅ ꯆꯣꯡꯒꯦ꯫ ꯑꯩꯁꯨ ꯌꯥꯎꯁꯪ ꯍꯥꯏꯗꯨꯗꯤ꯫ ꯃꯉꯥꯜꯅ ꯍꯣꯏꯁꯦ ꯐꯔꯁꯦ, ꯑꯩꯁꯨ ꯀꯣꯏꯔꯛꯀꯦ ꯌꯥꯎꯁꯪꯗ꯫ ꯑꯗꯣ ꯏꯆꯜ ꯍꯣꯏꯗꯤ ꯀꯔꯤ ꯈꯨꯜꯗꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯊꯥꯗꯣꯏꯅ ꯐꯧꯒꯥꯏꯖꯝ꯫ ꯃꯉꯥꯜ ꯅꯣꯛꯇꯨꯅ ꯐꯧꯒꯥꯏꯖꯝ ꯀꯧꯕ ꯈꯨꯜꯗꯤ ꯑꯩ ꯇꯥꯗ꯭ꯔꯤꯀꯣ ꯏꯆꯟ꯫ ꯕꯦꯝꯆꯥꯅ ꯏꯇꯥ ꯐꯧꯒꯥꯏꯖꯝꯗꯨꯅꯅꯦ ꯅꯣꯏꯒꯤ ꯄꯥꯕ ꯇꯣꯡꯕꯗꯣ ꯑꯗꯨꯒꯤ ꯌꯨꯝꯅꯥꯛꯅꯤ꯫ ꯏꯕꯨꯡꯅ ꯍꯥꯏꯁꯤꯅ ꯈꯨꯜ ꯍꯥꯏꯕ, ꯐꯧꯒꯥꯏꯖꯝ ꯊꯥꯗꯣꯏ, ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ? ꯊꯥꯗꯣꯏꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯥꯒꯩꯗꯣ ꯐꯧꯒꯥꯏꯖꯝꯅꯦ ꯍꯥꯏꯖꯕ, ꯅꯪ ꯆꯥꯛꯄ꯭ꯔꯣ? ꯕꯦꯝꯆꯥꯅ ꯑꯗꯣ ꯏꯕꯨꯡ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯟꯊꯥ ꯈꯨꯜꯗꯒꯤꯅꯤ, ꯌꯥꯎꯁꯪ ꯅꯤꯅꯤ ꯆꯟꯕꯗ ꯂꯥꯛꯑꯣ, ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯑꯗꯨ ꯌꯦꯠꯂꯣꯝꯗ ꯂꯩꯕ ꯂꯝꯄꯥꯛꯇꯨꯗ ꯇꯧꯗꯣꯏꯅꯦ꯫ ꯃꯉꯥꯜꯅ ꯍꯣꯏ ꯑꯩ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫
ꯍꯣꯏ ꯏꯕꯨꯡ, ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯕꯦꯝꯆꯥ ꯑꯃꯗꯤ ꯊꯥꯗꯣꯏꯁꯨ ꯃꯉꯥꯜꯒ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯂꯥꯛꯏ꯫ ꯊꯥꯗꯣꯏꯅ ꯏꯇꯥ ꯂꯥꯛꯇ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯑꯃꯗꯨꯅ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯣ, ꯂꯥꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤꯒꯦ? ꯕꯦꯝꯆꯥꯅ ꯅꯨꯄꯤ ꯅꯪ ꯂꯩꯅꯥ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯪꯒ ꯂꯥꯛꯄ꯭ꯔꯣ? ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯉꯥꯜ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ, ꯁꯨꯔ ꯅꯣꯝꯂꯒ ꯃꯕꯨꯛ ꯊꯥꯛꯆꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯄꯨꯝꯕ ꯃꯥꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯨ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯊꯥꯗꯣꯏ ꯑꯃꯗꯤ ꯕꯦꯝꯆꯥ ꯍꯣꯏ ꯃꯇꯥꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯝꯕꯤꯗ ꯊꯧꯔꯤ ꯊꯠꯇꯨꯅ ꯁꯦꯜ ꯈꯥꯏꯔꯤ꯫ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯇꯨꯅ, ꯉꯥꯛꯁꯪ ꯉꯥꯡꯕ ꯐꯤ ꯑꯗꯨꯅ ꯈ꯭ꯋꯥꯡꯗ ꯌꯦꯠꯇꯨꯅ ꯁꯝꯂꯥꯡ ꯁꯨꯅꯤꯡꯗꯨ ꯌꯩꯅ ꯊꯥꯗꯣꯛꯂꯤ꯫ ꯃꯈꯨꯠꯇ ꯈꯥꯎ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯌꯥꯎꯔꯤ ꯊꯥꯗꯣꯏ ꯃꯥꯁꯨ꯫ ꯃꯇꯥꯡ ꯆꯥꯅ ꯊꯦꯡꯅꯔꯣ ꯇꯝꯂꯝꯕꯅ ꯃꯉꯥꯜ ꯃꯥꯁꯨ ꯀꯩꯊꯦꯜꯗ ꯂꯂꯣꯟꯕꯤꯁꯤꯡꯒꯤ ꯄꯣꯠ ꯊꯥꯡꯇꯣꯛ ꯊꯥꯡꯖꯤꯟ ꯇꯧꯔꯨꯔꯒ ꯑꯐꯪꯕ ꯁꯦꯜ ꯈꯔ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯊꯥꯗꯣꯏꯒꯤ ꯈꯨꯜꯗꯨ ꯂꯥꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯕꯦꯝꯆꯥꯅ ꯏꯕꯨꯡ ꯌꯥꯝ ꯊꯥꯖꯗꯤꯌꯦ꯫ ꯃꯉꯥꯜꯅ ꯑꯩꯗꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ, ꯏꯆꯜ ꯍꯣꯏꯒ ꯍꯦꯛ ꯊꯦꯡꯅꯔꯔꯤ꯫ ꯑꯗꯣ ꯊꯥꯕꯜꯒꯤ ꯁꯦꯜ ꯊꯠꯂꯝꯕꯅꯤ, ꯑꯉꯝꯕ ꯈꯔ ꯍꯥꯞꯄꯤꯔꯝꯃꯣ꯫ ꯃꯉꯥꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯤ, ꯁꯦꯜꯌꯦꯛ 2ꯁꯦ ꯍꯥꯞꯂꯝꯃꯒꯦ, ꯃꯊꯪꯗ ꯃꯌꯥꯝ ꯍꯥꯞꯀꯦꯀꯣ꯫ ꯍꯣꯏ ꯏꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯥꯗꯣꯏꯅ ꯀꯗꯥꯏꯅꯣ ꯍꯧꯖꯤꯛꯀꯤ ꯁꯦꯜꯗꯣ? ꯀꯩꯗꯧꯔꯒꯦ ꯈꯥꯎꯗ ꯍꯥꯞꯈ꯭ꯔꯦ꯫ ꯑꯩ ꯑꯣꯏꯔꯒꯦ ꯀꯗꯥꯏꯅꯣ? ꯌꯥꯔꯣꯏꯍꯦ, ꯃꯤ ꯃꯌꯥꯝꯁꯤꯅ ꯀꯩ ꯈꯟꯗꯣꯏꯅꯣ? ꯑꯉꯥꯎꯕ ꯃꯄꯥꯜ ꯊꯣꯛꯂꯛꯀꯅꯨꯀꯣ ꯏꯇꯥ, ꯑꯩ ꯃꯍꯨꯠ ꯑꯃ ꯄꯤꯒꯦꯕ꯫ ꯕꯦꯝꯆꯥ ꯁꯦꯜꯌꯦꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯊꯥꯗꯣꯏꯗ꯫ ꯃꯤꯌꯥꯝꯅ ꯄꯤꯔꯝꯕ ꯁꯦꯜꯁꯤꯡ ꯑꯗꯨꯗꯒꯤꯗꯤ ꯃꯉꯥꯜꯒꯤ ꯁꯦꯜ ꯑꯗꯨꯅ ꯏꯌꯥꯝ ꯌꯥꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯉꯥꯜꯒꯤ ꯁꯦꯜ ꯑꯗꯨꯕꯨ ꯍꯦꯛ ꯅꯨꯡꯁꯤꯕ ꯐꯥꯎꯗꯨꯅ ꯁꯦꯜ ꯑꯗꯨ ꯃꯥꯅ ꯃꯍꯨꯠ ꯑꯃ ꯄꯤꯔꯗꯨꯅ ꯃꯥꯒꯤ ꯐꯤꯖꯤꯗ ꯀꯤꯁꯤꯟꯗꯨꯅ ꯊꯝꯖꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯆꯪꯅꯔꯛꯂꯤ꯫ ꯊꯥꯗꯣꯏ ꯐꯤꯖꯤꯗ ꯀꯤꯁꯤꯟꯈꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯖꯩ, ꯑꯗꯨꯒ ꯃꯆꯤꯟꯗꯨꯗꯁꯨ ꯁꯣꯟꯖꯩ꯫ ꯄꯥꯈꯪ ꯐꯥꯔꯕꯅꯤꯅ ꯍꯦꯟꯅ ꯐꯖꯔꯤ, ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯅ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯍꯥꯟꯅ ꯐꯥꯎꯔꯝꯕ ꯏꯊꯤꯜ ꯑꯗꯨꯒꯗꯤ ꯈꯔ ꯈꯦꯠꯅꯩ꯫ ꯂꯩꯁꯥ ꯐꯥꯔꯛꯄꯅꯔꯥ ꯋꯥꯈꯜꯁꯦ ꯃꯋꯣꯟ ꯈꯜꯂꯦꯗ ꯑꯩꯁꯦ꯫ ꯁꯤꯕꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯍꯥꯏꯗꯣ ꯑꯣꯏꯔꯖꯥꯠꯂꯥ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯊꯥꯕꯜꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯕꯅ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯥꯇꯦꯟ ꯊꯥꯎꯃꯩ ꯁꯦꯡꯕꯅ ꯁꯦꯡꯕ ꯋꯥ ꯀꯌꯥ ꯑꯃꯕꯨ ꯑꯔꯩꯕ ꯄꯨꯊꯣꯛꯅꯗꯨꯅ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯈꯨꯠꯇ ꯇꯣꯛ ꯄꯥꯏꯗꯨꯅ ꯌꯨꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯉꯥꯜꯁꯨ ꯂꯝꯕꯤ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯅ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯒꯦ ꯈꯟꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯃꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯑꯇꯝꯅꯅ ꯆꯪꯗꯨꯅ ꯌꯥꯎꯔꯨꯕꯗꯤ ꯅꯠꯇꯦ꯫ ꯂꯩꯁꯥꯁꯤꯡ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯈꯪꯅꯔꯨꯕꯅ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯐꯖꯔꯔꯣই ꯈꯟꯕꯅ ꯋꯥ ꯌꯨꯡꯂꯤꯕ ꯑꯗꯨ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯥꯎꯔꯤ꯫ ꯊꯥꯗꯣꯏꯁꯨ ꯃꯉꯥꯜꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯉꯥꯜꯕꯨ ꯀꯧꯖꯩ꯫ ꯏꯕꯨꯡ ꯍꯣꯔꯦꯟ ꯉꯟꯅ ꯂꯥꯛꯎꯀꯣ꯫ ꯑꯍꯣꯏ ꯂꯥꯛꯀꯦ, ꯏꯆꯜ ꯍꯣꯏꯒ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯌꯥꯎꯕ ꯍꯥꯏꯗꯨꯅꯤ꯫ ꯊꯥꯗꯣꯏ ꯃꯥꯗꯤ ꯍꯔꯥꯎꯖꯩ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯉꯥꯏꯕ ꯉꯝꯖꯗꯦ, ꯌꯧꯍꯟꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯄ ꯃꯇꯝ ꯃꯥꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯗꯨꯅ ꯊꯥꯕꯜ ꯍꯧꯒꯗꯧꯔꯤ꯫ ꯊꯥꯗꯣꯏ ꯂꯩꯖꯕ ꯐꯤꯖꯣꯜ ꯈꯔꯗꯨ ꯁꯦꯠꯇꯨꯅ ꯆꯝꯇꯛꯅ ꯀꯦꯔꯒ ꯊꯥꯕꯜ ꯃꯐꯝꯗ ꯊꯣꯛꯂꯛꯇꯨꯅ ꯃꯇꯥꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯀꯣꯛꯇꯨ ꯆꯦꯞꯊꯔꯒ ꯃꯉꯥꯜ ꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯖꯩ꯫ ꯊꯥꯗꯣꯏꯅ ꯏꯇꯥ ꯏꯕꯨꯡ ꯃꯉꯥꯜꯗꯨ ꯂꯥꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯣ? ꯕꯦꯝꯆꯥꯅ ꯈꯪꯗꯦ, ꯅꯪꯅꯅꯦ ꯇꯥ ꯃꯉꯥꯜꯗ ꯁꯦꯟꯅꯗꯨꯅ ꯂꯩ, ꯊꯥꯕꯜꯁꯦ ꯇꯪꯈꯥꯏ ꯆꯟꯈ꯭ꯔꯦ, ꯂꯥꯛꯑꯣ ꯆꯣꯡꯂꯨꯔꯁꯤ꯫ ꯊꯥꯗꯣꯏ ꯃꯇꯥꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯊꯥꯕꯜ ꯆꯣꯡꯂꯤꯕ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯁꯨ ꯌꯥꯎꯔꯤ꯫ ꯌꯥꯎꯖꯕꯇꯅꯤ ꯃꯃꯤꯠꯇꯨ ꯃꯄꯥꯟꯗ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯖꯩ꯫ ꯂꯥꯛꯄꯅ ꯀꯅꯥꯕꯨꯅꯣ ꯆꯦꯞꯊ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯊꯥꯗꯣꯏ ꯂꯥꯛꯄꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯛꯁꯤꯜꯂꯞ ꯇꯧꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨ ꯇꯥꯕꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯊꯥꯗꯣꯏꯅ ꯑꯩꯕꯨꯔꯥ? ꯑꯧ, ꯀꯅꯥꯁꯨ ꯅꯠꯇꯦꯗ, ꯁꯣꯝꯒꯤ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ꯫ ꯑꯣ, ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯄ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯒꯤ ꯃꯅꯤꯡ ꯊꯪꯅꯅ ꯄꯥꯏꯗꯨꯅ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯔꯤꯕ ꯕꯦꯝꯆꯥꯗ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯤ꯫ ꯊꯥꯗꯣꯏꯅꯗꯤ ꯑꯁꯨꯝꯅ ꯈꯟꯖꯔꯤ, ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯁꯣꯝꯗꯅ ꯂꯥꯛꯄꯅ ꯕꯦꯝꯆꯥꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯂꯤ꯫ ꯁꯣꯝꯁꯦ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯁꯪꯕ ꯂꯦꯞꯄꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯗꯣꯏꯔꯥ? ꯕꯦꯝꯆꯥꯅ ꯑꯧ ꯃꯥꯅꯦ꯫ ꯃꯥꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ? ꯊꯥꯗꯣꯏ ꯀꯧꯕꯅꯤ꯫ ꯃꯥꯕꯨ ꯈꯪꯅꯕꯒ ꯂꯩꯕ ꯖꯥꯠꯂꯣ? ꯂꯩꯇꯕꯅꯤꯗ,
नुपा अमतना हाइबा यादबनी ꯑꯣ ꯑꯗꯣ ꯑꯩꯒꯤ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨꯗꯅ अस अई तलीदा कनामतना हाइबा यादबनी यारोय ꯑꯗꯣ ꯍꯥꯏꯔꯒ ꯑꯝꯇ ꯌꯦꯡꯉꯣꯕ ꯑꯩ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯝꯒꯦꯕ बेमचा तन्ना तन्ना होय हाइरमलगा थादोइगी मनाक्ता अमुक पाइरई इता नंग असिगी नुपासिना अमता हाइबियोय थादोइना कइनो अइंगोंदा खंगनबा लैब्रा हंगंबनी अइना लै हाइबदगी तुमिना लैख्रबनी अदुगा नंगना लोय हाइदोख्रबो अस गिरी गिरी तअगा हंगबदुदा हाइदोख्रे लोइरे कनानो करिनो सु खंगदबा नुपासिना हंगलगा नंगना हाइदोक्लमिदुबु कइगिनो हो पाखंगना लैसाबिगी मरमदा हंगबनिना अइसो हाइदोइबा कई कायरगे दुबो अदो कई हाइखो हाइनो खंगनबा लैरमे नंगना खंगदबगी लैतेना सोइदना हाइख्रे हाइरो असी हाइदुना लाकपदा पाव अदु तमलरे अदुबु लाकपा अंगांग नते मागी मताना मागी मरमदा करिगी खंगलोय अदुना मतांग अदुदती याररोय मतांग चाबा ngaइदुना माबु यानबा तकलगे खन्ना लाकपसु दुमिन लैख्रे अदुबु थादोइना वाना ngaइजरिबा मादि लाखिद्रे अदुमक ngaइना थाबल अदु सुलोइख्रे मथंगी नुमितनी थादोइ बेमचागा सनाबुल अमा पाइदुना पुख्री मपाल अदुदा फमलगा थादोइना मंगलिबदु बेमचाना खतांग मेतुना येंगलगा लै बेमचाना ngसाइदगी मंगलिसे हौजिक फाव हेक मंगदुना लैमी करी वाखलनोबा नंगना खलिसे थादोइ वाखल खन्ना खन्ना तपना बेमचादा हाइरई इता इपुंग मंगालदो अइना नुंगसी हाइबदा यारकद्रा बेमचा ममित लौथोअगा थादोइदा हाइरई कइबा नंगिसे इबुंग मंगाल पामलिरो हाइसे अपामबने हाइदोइरा नुंगसीबने हाइदोइरा अइसु करी हाइदोइनो खंगदे मागी मफमदा थोकलिबा थौदो नंगलिबा अवाबा हंगलमगदबा चैना अई मागी खनबदा लैफम खंगदी बेमचा अई मागा नक्सिनदुना मागी अवाबा तांका कयादो सरुक यानिंगे इचिलसिना मागी मफमदा फोंदोक्लुबदा करंबा पाउखुम फंगनी खंगदे नुपी ओइना पोक्लुबा इखोइसे असुक तोलिसि कइगिनो अई इबुंग मंगालबो थमोइ सिंगना नुंसिये बेमचा असी हाइदुना मता बेमचाबु कोंदुना हिकना कपचै अदुगा मखा मक्तारी अहिना माबु खंजरकपसे याम कोइरे पिकलिंगै नुंसिबा करिनो खंग्रिङै मतम अदुदा मागी माइकैतबु येंजै अदुबु मतमदुदा अइंगोंदा फाउरिबा इहुलदो नुंसिबने हाइबा खंखिदबने इता हौजिकति माबु नुंसिबसे मयेक असुम सिंगलकपगो थमोइसिदा चैना हेना फाउरे बेमचाना कईगी कपिनो अदुगिबो अई लैसिदी मथंग इबुंग मंगालदो हेक थेंगनबा मफमदा अइना इतागे अपामबदो सोइदना हाइगनी नहान हाइरौ याद्रो नथनदा वाना लोचिंदुना थमलिदो कईगिनो ngамबो ngami असुक कुइबसे खांगलिदो अई थाइना चिंगदि चिंगनखिबनी नंगने इबुंग मंगालदो महंगबदुदा थादोइना इता मानबु यारकद्रने याद्रसुने यानबा हाइनदोइनी इस अदुगिबो कपकनुसे नुपी मचा मानजदे असी हाइदुना बेमचाना थादोइगी खजाइदा सिंथरिबा मिटलु पिरांग अदुदै थोकपि मतांग अदुदा लाकपा करोमदगिनो खंगदा बेमचा अमदि थादोइगी मनाक्तमना चंगई लाकपना इचलनिसे कैदौरमलिनो नुपी अनीदो ममाइ थांगतुना लाकपदा येंगलई लाकपना अई खंगबिरिब्रो बेमचाना थाबल मफमदा थेंगनबदु नत्रो माने अदो अई नोइगी मफमसे चप चबी खंगददना थीबदा कयादि वारुरे बेमचाना कई लेरगे इबोंग अइसे इचल थादोइदा कैनोमता हाइगेना लाकपनी थादोइना करिनो हाइरो इचल नंगी खंगदबा लई लैते अई खंगे नंग बोइना नुंगसि हाइगेना लाकपनी नंग कई खलिगे इबोंग अदुगे ओइरबदि अइबु वारोबिगनो अई अंगांग यामना ओइरि नुंगसि लंबिदा खोंग थांजिलगे हाइनेसु खंद्रि अतोपा अमा ओइना येंगबियु अंगांग ओइरबसु नंगसे लैसाबि फारबनी अइसो हौजिमक चेलस हाइबदि नतेदना इबोंग वा मखादाबिरनो अयाबा ngamjaroi अइबु वारोबिरनो नुंगसिरुबगे पामलुबगे अदु हाइबनी अदु खांगना दिना बल तौगनो नंगसे नुपीने हाइबसे कावरबा माली अई नुपी अमा ओइना इबोंगा मुक्नबदि इतिक नति अदुबु नुंगसिबा हाइबसे चिनबालदा नुंगसि हाइरगा हेक्ता नुंगसिबा कौबा याबा नति थमोइदगी थोकलकपा अमकपा याउद्रबि इहुलदुना सेमलकपनी नुंगसिबा हाइबसे नुपीने हाइदुना मुक्लगा किहंदुना नुंगसिबा फंगनि हाइबदि खनबिगनो नंग हौजिक अइना फारगा पुबदा कनाना करी हाइदोरिगे इबोंग लेकाई खुलपाली अइगी इरैकाई अइगी खुलददि लमदगी लाकपा इबोंगना हेना मिचंग लैगदबा नते लाकपा साउना
ꯊꯥꯗꯣꯏꯗ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯊꯥꯗꯣꯏ ꯃꯉꯥꯜꯕꯨ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯨꯏꯅ ꯀꯨꯏꯅ ꯂꯩꯖꯩ꯫ ꯑꯗꯨꯕꯨ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ꯫ ꯊꯥꯗꯣꯏꯅ ꯃꯉꯥꯜꯕꯨ ꯎꯅꯤꯡꯕ ꯅꯨꯡꯁꯤꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯎꯕ ꯐꯪꯗꯕꯗꯨꯅꯁꯨ ꯍꯦꯜꯂꯤ ꯎꯅꯤꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯏꯈꯪ ꯈꯪꯍꯧꯗ ꯊꯥꯗꯣꯏꯅ ꯁꯅꯥꯕꯣꯜ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯊꯝꯗꯨꯅ ꯈꯨꯔꯨꯗ ꯈꯗꯥꯡ ꯊꯝꯗꯨꯅ ꯃꯪꯂꯒ ꯑꯁꯨꯝ ꯐꯝꯂꯤꯉꯩꯗ ꯕꯦꯝꯆꯥꯅ "ꯏꯇꯥ!" ꯊꯥꯗꯣꯏ ꯃꯃꯥꯏꯗꯤ ꯍꯟꯀꯠꯂꯛꯇꯦ꯫ "ꯍꯥꯏꯌꯣ." "ꯑꯥꯗ ꯂꯥꯛꯏꯁꯦ ꯀꯅꯥꯅꯣ ꯌꯦꯡꯉꯣ." ꯊꯥꯗꯣꯏ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯊꯦꯛꯀꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯉꯥꯜ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯃꯄꯤ ꯏꯔꯥꯆꯦꯟꯅ ꯃꯉꯥꯜꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯖꯔꯒ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯉꯥꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯒ ꯃꯉꯥꯜꯕꯨ ꯁꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯤ꯫ ꯕꯦꯝꯆꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯊꯥꯗꯣꯏꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯤ꯫ ꯃꯉꯥꯜ ꯃꯥꯁꯨ ꯉꯛꯆꯥꯅꯅ ꯊꯥꯗꯣꯏ ꯃꯉꯣꯟꯗ ꯃꯈꯨꯠꯇꯨꯅꯗꯤ ꯀꯣꯟꯁꯤꯟꯗ ꯂꯩ꯫ ꯊꯥꯗꯣꯏ ꯃꯄꯤ ꯏꯔꯥꯆꯦꯟꯅ ꯃꯉꯥꯜ ꯃꯥꯒꯤ ꯃꯃꯥꯏꯗ ꯇꯊꯛ ꯇꯊꯛ ꯌꯦꯡꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯉꯥꯜꯅ ꯊꯥꯗꯣꯏꯕꯨ ꯈꯖꯤꯛ ꯏꯟꯊꯣꯛꯇꯨꯅ ꯀꯩꯅꯣ ꯏꯆꯟ? "ꯏꯕꯨꯡ, ꯅꯪ ꯅꯍꯥꯟꯈꯩ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯃꯒꯨꯜ ꯀꯥꯍꯜꯂꯤꯔꯣ? ꯅꯪ ꯌꯥꯝ ꯐꯠꯇꯦ ꯅꯪ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯩ꯫ "ꯏꯆꯟ, ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦ?" ꯊꯥꯗꯣꯏ ꯃꯉꯥꯜꯅ ꯃꯆꯤꯜꯃꯛꯅ ꯍꯪꯂꯛꯂꯕ ꯑꯗꯨꯗꯗꯤ ꯄꯥꯎꯈꯨꯝ ꯀꯔꯤꯁꯨ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯊꯥꯗꯣꯏ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯏꯀꯥꯏꯔꯛꯂꯗꯨꯅ ꯃꯉꯥꯜꯒꯤ ꯃꯐꯝꯗꯒꯤ ꯈꯔ ꯂꯩꯊꯣꯛꯇꯨꯅ ꯂꯩꯖꯩ꯫ ꯃꯇꯥꯡ ꯑꯗꯨꯗ ꯕꯦꯝꯆꯥ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡ, ꯉꯁꯤꯗꯤ ꯏꯇꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯕꯨꯡꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ." "ꯀꯩꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨ." "ꯑꯩꯒꯤ ꯏꯇꯥꯁꯦ ꯏꯕꯨꯡꯕు ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯅꯍꯥꯟꯈꯩ ꯏꯇꯥꯅ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯂꯣꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯅ ꯇꯨꯃꯤꯟ ꯐꯨꯝꯗꯨꯅ ꯊꯝꯕꯗꯣ ꯉꯝꯂꯛꯇꯕꯗꯩ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯔꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯏꯀꯥꯏ ꯈꯪꯗꯦꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯏꯇꯥꯅ ꯏꯃꯨꯡꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯆꯤꯟꯕꯥꯜꯗꯒꯤ ꯍꯥꯏꯕ ꯋꯥꯍꯩ ꯅꯠꯇꯦ꯫ ꯏꯕꯨꯡꯅ ꯑꯩꯒꯤ ꯏꯇꯥꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ." ꯃꯉꯥꯜ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯃꯇꯧ ꯎꯠꯇ "ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯩ ꯏꯆꯜꯒꯤ ꯄꯥꯎꯈꯨꯝꯗꯣ ꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯕꯨ ꯑꯗꯨꯛ ꯍꯪꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒꯤꯗꯤ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯕꯨ ꯑꯩ ꯄꯥꯎꯈꯨꯝꯗꯤ ꯄꯤꯖꯔꯔꯣꯏꯒꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ." "ꯏꯕꯨꯡ, ꯑꯃꯨꯛꯇꯗꯤ ꯈꯟꯊꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯇꯥꯁꯦ ꯏꯕꯨꯡꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯕꯅꯤ꯫ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ ꯏꯕꯨꯡ." "ꯑꯩ ꯆꯠꯂꯒꯦ꯫ ꯏꯆꯜ, ꯅꯈꯣꯏꯁꯨ ꯂꯩꯖꯍꯧꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜ ꯆꯠꯈ꯭ꯔꯦ꯫ ꯕꯦꯝꯆꯥ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯍꯧꯏ꯫ ꯊꯥꯗꯣꯏꯅ "ꯏꯇꯥ, ꯑꯩꯍꯥꯛꯅ ꯅꯨꯡꯁꯤꯖꯕ, ꯈꯟꯖꯕꯅꯤ꯫ ꯃꯤꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯒꯕꯨ ꯀꯩ ꯎꯄꯥꯏ ꯂꯩ? ꯃꯥꯒꯤꯁꯨ ꯃꯥꯅ ꯈꯟꯖꯕ ꯑꯃ ꯂꯩꯗꯅ ꯇꯧꯔꯤꯅꯤ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯇꯥ." ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯨꯕꯅ ꯅꯨꯄꯥ ꯃꯥꯅ ꯌꯥꯕꯤꯔꯛꯇ꯭ꯔꯕꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ? ꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛꯅ ꯀꯞꯆꯔꯤ꯫ ꯆꯤꯟꯕꯥꯜ ꯂꯥꯅ ꯀꯞꯇ꯭ꯔꯕꯁꯨ ꯊꯥꯗꯣꯏ ꯃꯉꯥꯜꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯑꯗꯨꯃꯛ ꯃꯉꯥꯜꯕꯨ ꯉꯥꯏꯖꯩ꯫ ꯃꯉꯥꯜꯕꯨ ꯂꯥꯛꯄ ꯅꯨꯃꯤꯠꯇꯁꯨ ꯊꯠꯇꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯃꯉꯥꯜꯅ ꯊꯥꯗꯣꯏꯒꯤ ꯋꯥ ꯊꯑꯣꯏꯅ ꯇꯥꯁꯤꯟꯗꯦ꯫ ꯅꯨꯄꯥꯁꯤꯅ ꯎꯠꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯥꯒꯤ ꯈꯪꯅꯖꯕꯤ ꯀꯅꯥ ꯑꯃ ꯂꯩꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯊꯥꯗꯣꯏꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯗꯕꯅꯔꯥ? ꯃꯤꯒꯤ ꯋꯥꯈꯜ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯃꯉꯥꯜꯒꯤ ꯃꯐꯝꯗꯗꯤ ꯊꯥꯗꯣꯏꯁꯤ ꯏꯀꯥꯏꯕ ꯌꯥꯝꯅ ꯈꯪꯗꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯃꯛꯅꯤ ꯂꯧꯔꯤꯕꯁꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯅꯍꯥꯟ ꯃꯈꯩꯒꯨꯝꯅ ꯊꯥꯗꯣꯏꯅ ꯃꯉꯥꯜꯕꯨ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯊꯠꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯉꯥꯜ ꯁꯥꯎꯅ ꯊꯥꯗꯣꯏꯗ ꯍꯥꯏꯔꯛꯏ, "ꯅꯪꯅꯁꯨ ꯌꯥꯝ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯩꯅꯗꯕ ꯏꯇꯧ ꯎꯠꯂꯕꯁꯨ ꯏꯀꯥꯏꯕ ꯍꯥꯏꯕꯗꯣ ꯁꯨꯈꯪ ꯈꯪꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯪ ꯅꯨꯄꯤꯅꯤ, ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯨ꯫ ꯅꯇꯧꯗꯨꯅ ꯑꯩꯁꯦ ꯂꯝꯕꯤꯁꯤꯗ ꯂꯥꯟꯗꯨꯅ ꯆꯠꯄ ꯐꯥꯎ ꯇꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ꯫ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯥꯝ ꯌꯦꯠꯀꯅꯨ." ꯊꯥꯗꯣꯏꯅ "ꯃꯥꯅꯦ, ꯑꯩꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ꯫ ꯆꯩꯌꯨ, ꯅꯆꯤꯟ ꯄꯦꯟꯅ ꯆꯩꯌꯨ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯨꯞꯂꯨꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ꯫ ꯅꯪꯅ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯈꯪꯅ ꯈꯪꯅ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯗꯕ ꯑꯩꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯕꯗ ꯃꯉꯥꯜꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯇꯞꯊꯅ ꯍꯥꯏꯔꯛꯏ, "ꯊꯥꯗꯣꯏ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯟꯕ꯭ꯔꯣ? ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯋꯥꯗꯕ ꯉꯝꯗꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒ ꯀꯔꯤꯒꯤꯅꯣ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕꯗꯤ? ꯅꯨꯄꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯗꯨꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯥꯕꯗꯨꯔꯥ ꯏꯕꯨꯡꯅ ꯄꯥꯝꯂꯤꯕꯁꯦ?" "ꯊꯥꯗꯣꯏ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯦ꯫ ꯌꯨꯝ ꯑꯗꯨꯗ ꯑꯩꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯀꯅꯥꯅꯁꯨ ꯄꯥꯝꯂꯣꯏ꯫ ꯑꯩꯗꯤ ꯃꯃꯥꯡ ꯃꯄꯣꯛꯇ
ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯄꯥꯝꯂꯣꯏ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯨꯅ ꯑꯗꯨꯝ ꯍꯤꯡꯂꯤ ꯑꯩꯅ ꯅꯪꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯕ ꯄꯥꯝꯗꯦ ꯅꯨꯄꯥ ꯑꯩ ꯐꯥꯎꯕ ꯏꯃꯥꯇꯣꯟꯒꯤ ꯁꯔꯩꯗ ꯈꯥꯡꯕꯗ ꯌꯥꯝꯅ ꯋꯥꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯄꯥꯡꯒꯜ ꯁꯣꯟꯖꯕꯤ ꯀꯅꯥꯕꯨ ꯑꯩꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯄꯨꯟꯁꯤꯁꯤꯗ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯂꯞ ꯏꯔꯥꯛꯃꯤꯟꯅꯕꯗꯣ ꯄꯥꯝꯗꯕꯗꯒꯤ ꯅꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯣꯏ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯊꯝꯂꯝꯕ ꯅꯨꯡꯁꯤꯕꯁꯦ ꯅꯐꯝꯗ ꯐꯣꯡꯈ꯭ꯔꯕꯁꯨ ꯑꯩꯒꯤꯗꯃꯛꯇ ꯅꯪꯕు ꯃꯇꯝ ꯃꯥꯡꯍꯟꯕꯗꯤ ꯄꯥꯝꯗꯦ ꯊꯥꯗꯣꯏ ꯅꯪ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯑꯣꯏꯅ ꯌꯦꯡꯉꯨ ꯏꯕꯨꯡ ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯈꯤꯕ ꯅꯨꯡꯁꯤꯖꯈꯤꯕ ꯄꯨꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤꯅꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯐꯝꯗ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯒꯤ ꯅꯪꯒꯤꯗ ꯈꯜꯂꯕꯁꯨ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯣ ꯅꯨꯡꯁꯤꯕꯅꯤ ꯈꯪꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯈꯪꯂꯛꯂꯕ ꯃꯇꯝꯗꯁꯨ ꯀꯅꯥꯒꯤ ꯃꯐꯝꯗ ꯇꯝꯊꯣꯛꯇ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯗꯨꯅ ꯊꯝꯂꯛꯄꯅꯤ ꯑꯩ ꯄꯨꯟꯁꯤ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯦ ꯏꯕꯨꯡꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯆꯤꯡꯅꯕ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯕꯨꯡꯒꯤ ꯀꯣꯛꯊꯛꯇ ꯂꯨꯝꯅ ꯄꯨꯔꯝꯕ ꯄꯣꯠꯂꯨꯝꯗꯣ ꯏꯕꯥꯅꯤ ꯌꯥꯡꯅ ꯄꯨꯃꯤꯟꯅꯁꯤ ꯏꯕꯨꯡ ꯃꯉꯥꯜ ꯊꯥꯗꯣꯏꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ ꯍꯥꯟꯅꯗꯒꯤ ꯅꯨꯄꯥ ꯃꯥꯅꯁꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯅ ꯈꯥꯡꯗꯨꯅ ꯂꯣꯠꯇꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯊꯃꯣꯏꯗ ꯐꯨꯝꯅꯔꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯄꯨꯊꯣꯛꯅꯗꯨꯅ ꯄꯦꯟꯅ ꯐꯣꯡꯗꯣꯛꯅꯔꯤ ꯊꯥꯗꯣꯏ ꯀꯦꯁꯤꯟꯅꯔꯒ ꯏꯕꯨꯡ ꯅꯪ ꯑꯩ ꯊꯦꯝꯃꯒ ꯊꯝꯃꯝꯗꯣ ꯌꯥꯝ ꯃꯥꯜꯂꯤ ꯑꯩ ꯅꯪ ꯅꯇꯨꯡ ꯏꯟꯅꯔꯛꯑꯅꯤ ꯇꯧꯁꯤꯟꯅꯕ ꯅꯠꯇꯤꯌꯦ ꯉꯁꯥꯏꯗꯤ ꯍꯥꯏꯁꯦ ꯂꯧꯁꯤꯗ ꯈꯖꯅꯥ ꯊꯤꯕꯗꯣ ꯍꯦꯛ ꯊꯣꯛꯏ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯁꯨ ꯈꯟꯗꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯂꯥꯛꯑꯅꯤ ꯍꯥꯏꯁꯤꯅꯤ ꯅꯍꯥꯟꯈꯩ ꯑꯩꯕꯨ ꯀꯞꯍꯟꯕꯩ ꯆꯩꯔꯥꯛꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯇꯟꯖꯥ ꯆꯥꯅ ꯂꯥꯛꯄ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯍꯨꯝꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯈꯪꯍꯧꯗꯅ ꯇꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯏꯕꯨꯡ ꯑꯩ ꯌꯥꯝ ꯀꯤꯖꯩ ꯑꯍꯥꯟꯗ ꯂꯥꯛꯏꯕ ꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯕꯅꯤ ꯃꯥ ꯑꯩꯕꯨ ꯊꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯉꯥꯜ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯂꯦꯞꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯥꯛꯄꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯊꯥꯗꯣꯏꯅ ꯃꯉꯥꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯥꯏꯀꯩ ꯑꯃꯗ ꯆꯦꯜꯂꯤ ꯇꯟꯖꯥ ꯑꯗꯨ ꯊꯥꯗꯣꯏꯒꯤꯗꯤ ꯃꯅꯤꯡ ꯊꯨꯡꯂꯣ ꯍꯥꯏꯅ ꯃꯄꯨ ꯃꯥꯅ ꯇꯝꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯂꯥꯛꯄ ꯃꯥꯁꯨ ꯂꯥꯞꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯃꯉꯥꯜ ꯑꯃꯗꯤ ꯊꯥꯗꯣꯏꯕꯨ ꯃꯤꯠꯌꯦꯡ ꯋꯥꯡꯃ ꯂꯥꯟꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗ꯭ꯔꯗꯨꯅ ꯆꯥꯛꯅ ꯂꯩꯍꯧꯔꯤ ꯃꯉꯥꯜ ꯎꯄꯥꯏ ꯂꯩꯇꯦ ꯐꯅ ꯍꯥꯏꯔꯕꯁꯨ ꯆꯦꯟꯕꯃꯛꯇꯤ ꯆꯦꯟꯈꯤꯔꯣꯏ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯌꯨꯝ ꯍꯤꯡꯈꯣꯜ ꯇꯣꯉꯥꯟꯅ ꯂꯩꯔꯕ ꯃꯇꯝꯗ ꯄꯨꯁꯤꯟꯒꯦ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯒꯤ ꯃꯗꯥꯎꯅ ꯌꯥꯕ ꯍꯦꯟꯈꯤꯕꯅ ꯅꯝꯗꯨꯅ ꯑꯅꯤꯗꯣ ꯑꯗꯨꯃꯛ ꯆꯦꯜꯂꯤ ꯁꯣꯝꯗ ꯃꯉꯥꯜꯒꯤ ꯃꯌꯨꯝꯗ ꯃꯃꯥꯇꯣꯟ ꯏꯕꯦꯝ ꯄꯤꯁꯛꯅ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯏꯕꯦꯝ ꯄꯤꯁꯛꯅ ꯍꯣ ꯌꯨꯝꯁꯤꯗ ꯑꯩꯅ ꯂꯣꯏ ꯌꯦꯡꯁꯤꯟꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯌꯣ ꯍꯥꯏꯗꯨꯗꯤ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥ ꯃꯌꯥꯝꯁꯦ ꯌꯨꯝꯁꯤꯗ ꯌꯣꯛꯁꯤꯟꯗꯨꯅ ꯊꯝꯃꯕꯅꯤꯅ ꯆꯥꯎꯈꯠꯄ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯅꯈꯣꯏꯒꯤ ꯅꯊꯤꯕꯣꯡ ꯐꯥꯎ ꯊꯥꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯅꯇꯨꯗꯨꯕꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯏꯗꯨꯕꯨ ꯅꯣꯏꯒꯤ ꯅꯝꯃꯥ ꯆꯤꯔꯥꯏ ꯅꯥꯏꯕꯤꯗꯨꯅ ꯊꯛꯄꯤꯅꯦ ꯍꯥꯏꯕ꯭ꯔꯣ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯃꯉꯥꯜꯅ ꯏꯃꯥꯇꯣꯟ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯕꯅꯤ ꯑꯩꯅ ꯆꯥꯔꯤꯕ ꯊꯛꯂꯤꯕ ꯄꯨꯝꯕꯁꯦ ꯏꯃꯥꯇꯣꯟꯒꯤ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯁꯔꯨꯛ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯍꯦꯛ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗꯒꯤ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯅꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯏꯁꯥꯒꯤ ꯏꯕꯨꯛ ꯏꯁꯥꯅ ꯊꯥꯛꯆꯔꯛꯄꯅꯤ ꯆꯔꯥ ꯍꯦꯟꯕꯅ ꯀꯣꯡꯒꯥꯏꯅꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯅꯣꯡꯃꯈꯛꯀꯤ ꯆꯔꯥ ꯐꯥꯎ ꯏꯄꯨꯛ ꯊꯟꯕ ꯉꯝꯈꯤꯗꯦ ꯍꯧꯖꯤꯛꯇ ꯏꯁꯥꯅ ꯄꯥꯡꯒꯜ ꯌꯥꯎꯔꯕ ꯃꯇꯝ ꯑꯁꯤꯗ ꯈꯛꯅꯤ ꯏꯄꯨꯛ ꯊꯜꯂꯛꯄ ꯏꯕꯦꯝ ꯄꯤꯁꯛ ꯃꯉꯥꯜꯅ ꯑꯆꯨꯝꯕ ꯉꯥꯛꯇ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯈꯨꯝꯐꯝꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯋꯥꯗ ꯑꯣꯏꯅ ꯃꯔꯩ ꯍꯧꯔꯛꯏ ꯍꯣ ꯆꯦꯜꯂꯛꯄꯗꯗꯤ ꯉꯥꯏꯔꯤ ꯍꯥꯏꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯁꯨꯝꯈ꯭ꯔꯦ ꯍꯩꯈ꯭ꯔꯦ ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯥꯏꯕꯅꯣ ꯀꯤ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯂꯩꯃꯤꯟꯅꯕꯒ ꯉꯝꯖꯔꯣꯏ ꯃꯉꯥꯜ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯊꯥꯗꯣꯏꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤ ꯏꯕꯦꯝ ꯄꯤꯁꯛꯇꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯃꯉꯥꯜꯒꯤ ꯃꯄꯥꯕꯨꯡ ꯀꯨꯕꯦꯔꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯍꯥꯏꯗꯣꯛꯄꯃꯛꯇꯤ ꯆꯠꯂꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯅ ꯀꯝꯗꯧꯕ ꯁꯦꯜ ꯀꯌꯥꯝ ꯆꯪꯕ ꯌꯨꯝꯅ ꯀꯔꯤ ꯁꯦꯝꯖꯤꯟꯕ ꯀꯔꯤꯁꯨ ꯈꯪꯗꯦ ꯃꯉꯥꯜ ꯃꯥꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯖꯗꯨꯅ ꯂꯨꯍꯣꯡꯂꯤ ꯑꯗꯨꯕꯨ ꯃꯃꯥꯇꯣꯟꯒꯤ ꯑꯣꯟꯈꯠꯇꯨꯅ ꯆꯥꯕ ꯃꯇꯧ ꯑꯗꯨꯗ ꯃꯉꯥꯜ ꯊꯥꯗꯣꯏꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯐꯅ ꯋꯥꯔꯕꯁꯨ ꯃꯃꯥꯇꯣꯟꯒꯤ ꯁꯔꯩꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ
ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯇ ꯈꯥꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯃꯉꯥꯜꯅ ꯄꯨꯝꯅꯃꯛꯇꯨ ꯈꯪꯏ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯉꯥꯜ ꯃꯥꯅ ꯇꯨꯡꯁꯤꯟꯖꯔꯛꯄ ꯁꯦꯜꯗꯨꯅ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃ ꯂꯩꯗꯨꯅ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯖꯔꯤ꯫ ꯃꯥꯒꯤ ꯄꯤꯛꯂꯕ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯃꯪꯐꯥꯎꯅꯔꯕꯗ ꯃꯉꯥꯜ ꯊꯥꯗꯣꯏꯗ ꯍꯔꯥꯎꯅ ꯍꯥꯏꯖꯔꯛꯏ꯫ ꯊꯥꯗꯣꯏ ꯂꯣꯏꯁꯤꯜꯂꯣ, ꯀꯥꯏꯗꯅꯣꯃ ꯆꯠꯂꯨꯁꯤ꯫ ꯊꯥꯗꯣꯏꯅ ꯀꯥꯏꯗꯅꯣ ꯅꯨꯄꯥ? ꯑꯁ ꯂꯣꯏꯗ ꯂꯣꯏꯁꯤꯜꯂꯣ, ꯆꯠꯂꯒ ꯈꯪꯒꯅꯤ꯫ ꯊꯥꯗꯣꯏꯁꯨ ꯀꯩꯁꯨ ꯈꯪꯗ ꯇꯍꯥ ꯇꯍꯥ ꯂꯣꯏꯁꯤꯟꯖꯩ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯄꯨꯔꯛꯂꯒ ꯀꯩ ꯃꯥꯜꯂꯤ ꯑꯩꯅ ꯎꯍꯟꯗꯣꯏꯁꯦ? ꯈꯪꯗꯦ, ꯀꯩꯅꯣ? ꯃꯉꯥꯜꯅ ꯊꯥꯗꯣꯏꯒꯤ ꯃꯃꯤꯠꯇ ꯈꯨꯝꯂꯝꯂꯤꯕ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ ꯇꯨ ꯀꯅꯥꯒꯤ ꯃꯌꯨꯝ ꯃꯥꯜꯂꯤ? ꯈꯪꯗꯦ, ꯀꯅꯥꯒꯤꯅꯣ? ꯏꯕꯥꯅꯤꯒꯤꯅꯤ꯫ ꯊꯥꯗꯣꯏ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯏꯃꯥ ꯍꯣꯏꯅ ꯌꯥꯔꯛꯀꯗ꯭ꯔꯣ? ꯀꯔꯤꯒꯤ ꯃꯣꯏꯒꯤ ꯑꯌꯥꯕ ꯂꯧꯒꯗꯧꯔꯤꯕꯅꯣ? ꯃꯣꯏꯒꯤ ꯃꯐꯝꯗ ꯌꯦꯠꯇꯨꯅ ꯂꯩꯔꯨꯕꯅꯦ ꯑꯩꯈꯣꯏꯗꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯒꯤ ꯌꯨꯝ ꯇꯣꯉꯥꯟꯅ ꯁꯥꯔꯕꯅꯤ꯫ ꯃꯣꯏꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯔꯗꯣꯏꯅꯤ꯫ ꯃꯣꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯕꯨ ꯃꯆꯥꯅꯤ ꯃꯃꯧꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯦ꯫ ꯑꯩꯈꯣꯏꯅꯇ ꯏꯃꯥꯅꯤ ꯏꯄꯥꯅꯤ ꯈꯟꯖꯕꯅꯤ꯫ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕꯁꯨ ꯀꯣꯛꯂꯗꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯝꯂꯒ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯩꯔꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯉꯥꯜ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯊꯥ ꯊꯋꯥꯟ ꯃꯤꯆꯥꯛꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤ꯫ ꯃꯉꯥꯜꯅ ꯊꯥꯏꯅ ꯅꯪꯅ ꯋꯥ ꯉꯥꯡꯕꯗ ꯄꯪꯁꯣꯏꯗ ꯁꯣꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯦꯀꯣ? ꯊꯥꯗꯣꯏ ꯅꯣꯛꯂꯒ ꯍꯟꯅꯨꯔꯁꯤ ꯐꯥꯎ ꯑꯗꯨꯝ ꯁꯣꯏꯔꯒ ꯂꯩꯒꯗ꯭ꯔꯣ? ꯃꯇꯝꯗꯨꯗꯗꯤ ꯋꯥ ꯉꯥꯡꯂꯝꯗꯥꯏꯗ ꯋꯥꯈꯜ ꯈꯟꯊꯕ ꯍꯦꯛꯇ ꯅꯪꯗꯦ꯫ ꯉꯥꯡꯊꯣꯛꯈꯤꯕꯅ ꯍꯥꯜꯂꯤ꯫ ꯀꯌꯥꯝ ꯋꯥꯅꯁꯨ ꯁꯦꯝꯗꯣꯛꯀꯦ꯫ ꯅꯨꯡꯁꯤꯗ꯭ꯔ ꯃꯇꯝꯗꯣ? ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯀꯥꯎꯕ ꯀꯥꯎꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯊꯣꯛꯂꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯒ ꯄꯨꯊꯣꯔꯛꯏ꯫ ꯀꯩ ꯃꯥꯜꯂꯤ? ꯏꯁ ꯃꯥꯅ ꯈꯨꯝꯖꯤꯜꯂꯒ ꯀꯩ ꯃꯥꯟꯒꯦ? ꯇꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜꯌꯦꯛ ꯑꯅꯤ ꯆꯞꯄꯤ ꯑꯗꯨ ꯎꯠꯂꯤ꯫ ꯀꯩꯗꯧꯔꯒꯦꯁꯦ? ꯅꯪꯗꯤ ꯈꯪꯂꯝꯃꯣꯏꯅꯦ꯫ ꯅꯍꯥꯟꯃꯨꯛ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯌꯥꯎꯁꯪ ꯊꯥꯕꯜꯒꯤ ꯁꯦꯜ ꯈꯥꯏꯅꯕ ꯊꯠꯂꯤꯉꯩꯗ ꯅꯪꯅ ꯄꯤꯔꯝꯕꯗꯨꯅꯤ ꯑꯩꯅ ꯊꯝꯖꯤꯜꯂꯤꯕ꯫ ꯃꯉꯥꯜ ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯦꯟꯅ ꯐꯥꯎꯔꯛꯂꯗꯨꯅ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯒ ꯊꯥꯗꯣꯏꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ꯫ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯈꯥꯛꯅ ꯂꯨꯝꯅ ꯈꯟꯕꯤꯔꯝꯕꯁꯦ ꯑꯩꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯤ꯫ ꯊꯥꯗꯣꯏ ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯤꯌꯨꯀꯣ꯫ ꯑꯁꯣꯝꯗꯅ ꯀꯨꯕꯦꯔ ꯅꯨꯄꯤꯗ ꯆꯣꯞꯄꯒꯤ ꯍꯧꯅꯕꯤ ꯍꯟꯅꯨꯔꯕ ꯃꯥꯅ ꯅꯨꯄꯤ ꯑꯃꯒꯁꯨ ꯊꯤꯔꯛꯇꯨꯅ ꯀꯨꯕꯦꯔ ꯕꯤꯅꯥ ꯁꯈꯤ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯗꯨꯅ ꯏꯕꯦꯝ ꯄꯤꯁꯛꯄꯨ ꯑꯣꯠꯄ ꯅꯩꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯉꯥꯜ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯦꯝ ꯄꯤꯁꯛꯅ ꯏꯃꯥꯒꯤ ꯃꯉꯥꯜ, ꯏꯃꯥ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯄꯪꯕꯤꯅ ꯃꯥ ꯑꯩꯅ ꯏꯆꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯁꯥꯅ ꯇꯧꯖꯔꯨꯕ ꯄꯥꯞꯇꯨꯅ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ꯫ ꯏꯄꯥꯝꯗꯁꯨ ꯑꯩꯒꯤ ꯏꯕꯨꯡ ꯏꯅꯝꯃꯅ ꯆꯪꯖꯐꯝ ꯄꯤꯕꯤꯗ꯭ꯔꯦ꯫ ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯏꯆꯥ ꯏꯃꯧ ꯅꯠꯇꯅ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ꯫ ꯄꯥꯞꯅ ꯌꯣꯝꯂꯕ ꯅꯃꯥ ꯑꯩꯕꯨ ꯆꯪꯖꯐꯝ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ꯫ ꯊꯥꯗꯣꯏꯅ ꯏꯃꯥ ꯅꯆꯥ ꯅꯃꯧꯅ ꯈꯪꯗ ꯍꯩꯇꯕ ꯇꯥꯛꯄꯤꯕꯗꯨꯗ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯖꯗꯦ꯫ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯃꯧꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ꯫ ꯀꯔꯤꯒꯤ ꯋꯥꯈꯜ ꯋꯥꯔꯤꯕꯅꯣ? ꯃꯉꯥꯜ ꯃꯥꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯁꯨ ꯌꯦꯠꯂꯨꯗꯦ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯐꯠꯇꯕꯤ ꯃꯥꯒꯤ ꯃꯃꯥꯇꯣꯟꯒꯤ ꯀꯨꯁꯤ ꯇꯧꯕ ꯀꯩꯁꯨ ꯌꯥꯔꯣꯏ꯫ ꯃꯔꯝꯗꯤ ꯌꯨꯝ ꯑꯗꯨ ꯃꯉꯥꯜꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯏꯕꯦꯝ ꯄꯤꯁꯛꯄꯨ ꯃꯉꯥꯜ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯀꯧꯁꯤꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯩ꯫ ꯃꯐꯝ ꯑꯗꯨꯗꯗꯤ ꯃꯃꯥꯇꯣꯟ ꯑꯗꯨ ꯑꯐꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯗꯣꯏꯁꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯐꯪꯖꯔꯤ꯫ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯨꯔꯕ ꯃꯉꯥꯜꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯊꯥꯗꯣꯏ ꯂꯧꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯄꯣꯂꯣꯏꯗ ꯄꯨꯛꯆꯦꯜ ꯆꯨꯝꯂꯛꯄꯤ ꯃꯃꯥꯇꯣꯟꯒ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯗꯨꯗ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫